Incredible Story Manipurna mayambu taramna oksari ngasigi film asidi hawudagi loiba fawba mystery ngakta oigadori aduga sin khudimak suspense ngaktani aikoina khalluriba adugi ona tainabada loina oigadori film asigi maming Thittam Irandu film asi 30 July 2021 da Tamil language ta release tawkiba movie amani movie asigi director Vignesh Kartik na oiri movie asida saktam langliba miyoi kharagi maming pallabada Athira gi saktam da Aishwarya Rajesh Arjun gi saktam da Subha Selbam Kishore gi saktam da Gokun Anand Pallavi gi saktam da Bala Nanda Kumar film asi mystery amadi trailer da base tawba film amani film asigi manungda twist kaya marom amasu chatkadori aduna film asigi samlapwa waridi haidoklaroi film asina fangkiba rating singdi IMDb rating da 10 gi manungda 7.1 Prime Video da 10 gi manungda 7.1 Google users na 48% like pikiba movie amani fare adudi mayam film lomda oina mai onsilasi India gi khwaidagi thajaningai oiraba mafam amani most play masibu Kausani Mukherjee na saktakli nungtigi masida changduna lemna chamaga kunithoi jili spin fangbiu jili masana da ahanba deposit tawba matamda lupa lising amasu fangani paisa hapa lauthokpada UPI amadi atopa bank ama hektadagi yamna thuna sectionba mawongda yari ngasimak most play app lauthabiu aduga lupa chani ama fangbiu aduga loinana Facebook ta review piba matamda lupa chani amaga punna lupa chamri lemna fangbiu nangi marupta invite piba matamda refresh bonus oina lupa lising amaga chani amasu fangani mata manghalaganu comment link adu yauduna leire ngasidagi most play gi journey asi haurasi film asina horakpada aikoina disable oiba nupa amabu numidangi matamda yum amada changakpa ui magi mawong matau asi hek yengba matamda mahak asi psycho killer amasu mali masigi matung aikoida present gi matamda ulai Athira kaubi police officer Nupi amabu uba fangi hojik Athira Chennai da magi posting mafamda chatnabagi damak bus amada tongkhalai adubu magi sit aduga thangnana Arjun kauba nupa amasu famduna leirami mahak asi soibadagi Nupi gi sitta famduna leiribani Athira gi wakanda khalami numidang asida kanano karino khangdaba nupa asiga bus tongduna chatminaba asi pamde maram asina bus adugi conductor aduda sit asi atopa amada change tawnabagi damak hairami adubu bus adugi conductor aduna hairi yengo madam sit sing asi loina full oire aduna kitang adjust tawduna adumak fambiro hojikti chatpagi matamsu yore Arjunasu hojik Athira asi maga faminaba asi pamde haiba khangbadagi Athira gi mafamda hairi madam sit atopa ama change tawgadobagi saruk sida adum pothabiro aidi conductor gi manakta oina chattuna famlurage asumna hairamduna Arjun mafam asidagi thokhirami ngaihaki matungda bus adu mafam amada khamami bus khamlingai asida Athirana Arjun bu yengba matamda yamna wana machi amada famduna leiramliba asi ui Arjun gi matau asi ubada Athira gi wakhanda nungaitaba ama faurambi matau karamna mahakna asumna famduna Chennai tana chatkadoribano maram asina Athirana Arjun bu kausanduna sit aduda makhoi ani punna faminnarambi numidang asi makhoi ani amaga wari sanaduna leirambi Arjun gi isamsamna nganga iba wangang aduda Athiradi Arjunda yamna impress oirambi asumna hokibana nongalakpa matamda Athiradi tumduna leirambi mana hogalakpada Arjundi mafam aduda leiramdre aduga magi sit aduda Arjunna sticker ama naptuna thamlambi sticker adu paduna yengba matamda Happy New Year haiduna su tharaga leirambi sticker asi Arjunna Athiragi damak iraga thanamlibani masi sing asi uba matamda Athiragi thamoida lotna Arjun bu nungsiba faurei maram asidagi Athirana conductor gi mafamdagi Arjun gi phone number adu laukhirami mathangi numita Athira magi station da lakpa matamda Arjun su station aduda famduna leirami Athirana hangai nangdi mafam asida kaidoba leiramlibano haina Arjunna hairi madam ai film gi actor amani aigi handaki role asi police ama sagadori aduna ai mafam asida police ki maramda khara khangnabagi damak laklibani aina police ki character adu sabada hena aingonda nungainaba madam na police ki maramda khara haibiu hairami masigi matung makhoi ani asum loinarakpana makhoi ani yamna close oisilai makhoi ani gi marakta amana amabu nungsiba faura ami makhoi ani leiminaba matamda Athirana Arjun gi mafamda wari ama lirai magi piklingai gi yamna luna tinaba marup ama leirambi
Magi maming Surya kawi. Surya asi aigi piklingaigi yamna luna tinaba marupni. Aikoi ani khudongthiba kaya amasu punna adumak lanthokminai yamnasu nungsinana tinai. Matam kharagi matungda Suryadi adum luhongkhre. Mana luhongkhraba matungdagidi aikoi ani amana amabu punba fangdabi adumak lapnakhre. Adubu matam kharagi matung Surya mafam khangdana mangkhirami. Athirana Suryabu fangnabagi-damak numit kayani ama leptabi thiki. Aduga Surya mangkhibagi case asigi investigation su Athiragi mafamda sinarakhi. Athirana Suryagi matangda wahang khara hangnabagi-damak Suryagi nupa Kisorgi manakta laami. Suryagi nupa Kesor asi afawa doctor amani. Aduga magi imung manunggi miyoi khudimak loina US da leikhre. Adubu haujik Chennai asida Surya amadi makhoi ani khaktamak leihoribani. Athiragi mafamda Kisorna harai. Aina magi seminar chatluba matam maduda aina sumahak asi mafam khangdana mangkhre haiba asi khanglakhibani. Aduga magi car adusu haujik phawba mafam khangdana adumak mangkhre. Kisorgi wari asi taba loiraba matungda Athirana mamada call tawrai. Aduga wari sanarambi. Matam masida Athirana su karigumba ama khangami. Surya asi magi mama mapagi yumda numit kharagi mamangda laamkhibani haiba asi. Aduga magi mama amadi mapaga makhoi khara saungnaduna warisu sanakhi haiba asi. Tasengbadi Suryana khwaidagi pamjaba asi modeling tauba aduni. Adubu magi mama amadi mapa makhoi anina modeling taubagi thabak asi kari amata pamde. Adum oinamak magi nupa oiriba Kisornadi magi apamba thabak aduda adumak support tawi. Haujikti Athirana information amata fangba ngamdaba asida mahak mathai yamna sarami. Aduga mahak Suryagi damak khanbada wakhansu yamna warami. Haujik Surya mafam kadaida chatlamgani. Mahakpu kanana kari maramgi damak hatlamgadoribano. Kari maramgi damak kanana mangonda asigumlaba phatraba thabak asi tawgadoribano. Haujikti Athirana Suryabu thiba matamda clue khara fangnabagi damak Suryaga jumlonana leiriba miyoi kayagi manakta chattuna wari sanarami. Makhoidagi evidence oiba yaba information khara lounabagi damak tawrabasu makhoidagi oiba maru oiba information di kari amata fangde. Masigi matungda wakhan yamna nungaitana magi constable adugi mafamda Surya makhoi ani angang oiringai thokhiba thodok amagi matangda wari lirai. Nongmagi numit amada ai asi turenda tasankhibani. Matam maduda Surya su turen aduda aibu kannabagi damak songtharakhibani. Adubu matam maduda Surya su matau karamna iroigani haiba mahak kari amata khangba natti. Adubu mana aigi damak asuk luraba risk asi lauduna turen aduda songtharakhibani. Aikoi ani iraknaduna leiringai Suryagi babana isingda songtharaktuna aikoi anibu ising adudagi kanbikhibani. Masini aikoi ani amana amabu kayamuki sangda nungsinabagi haiba adu. Haujikti Athira magi investigation adu satharingai matamda mana CCTV camera footage amada car adu thawkhiba uba fangi. CCTV camera footage asida yamna munna yenglaba matungda Athirana handicap oiba nupa amabu urambi. Nupa asida Athirana su jingnaba fawrambi. Maramdi January gi tang amadagina January gi tang taruk fawbada nupa asina mafam asida kuntraga humdoirak hangkat handa chattuna leirambi. Adubu Suryagi car asina mangkhraba matungdagidi mahak mafam asida amuk hana uba fangkhidre. Athirana Kisorgi manakta laktuna handicap oiba nupa asigi dress helmet amuba uppa asigi matangda khangbra haiduna hangi. Adubu Kisornadi Athirana hanglakliba asida mahak kari amata khangde haiduna khumi. Aduga matang asida Kisorna Athirana tawriba thabak asida yaningdabagi mawong kharasu aikhoina uba fangi. Athirana makhatana Kisorgi mafamda hangi. Fare adu oirabadi nang aingonda asengba amadi khumu. Nanga khangnaba nupi kanagumba atai leibra haiduna. Kisorna hairi Madamna hairiba adu chumi. Aina Suryaga luhongdringaigi mamang aina yamna nuksijaba aiga nuksinaba nupi ama leirami. Mahaki maming Pallavi kawi. Adubu Pallavigi imungi miyoisingnadi aiga maga luhongba asi yaramde. Adugi matungdagi Pallavi aikhoi ani amuk hana ngasi fawba pau kari amata fawnakidre. Asigi matungda aikhoina uba fangliba asi Athirana chatkraba matung Kisorna kairak ama thaduna fan mathaktagi lottuna ngasai makai thamlamba phone amabu lawthorai. Aduga kanagumba amada call tawrami. Aduga miyoi aduda hairambi masigi number asida nakoi kana amata hojikti call tawraklaganu. Aingondasu police na hojik investigation chathaba haurakle.
matang asi uba matamda aikhoina su khange matang asida Kishorna karigumba aronba thabak amadi chathaduna leire haiba asi masigi matung Athirana railway station da leiba police team amaga loinana Pallavi amadi Kishore makhoi anigi call details sing adu check tawrami adubu karigumba clue amatangdi phangba ngamlamde asigi matung mana Suryaga jumlona duna leiba handicap oiba nupa amagi maramda khangba ngamki mahaksu Suryagi mayumda yamna toina changthok changsin tawba misak ama oirami adubu handicap oiba nupa adu helmet upsanduna thabak asi chathaba oibana miyoi aduna helmet adu upsanduna thabak tawbana handicap asi karambano haiba chapchabadi khangba ngamde aduna kananasu magi saktam asi uba khangba ngamlamde Mathangi numita Athiragi timna janganda car manungda mai chakhraba dead body amabu yauduna leiba asi thengnarami masibu uraba matung Athiragi masada yamna pakhatpa amadi akiba kaya ama faurambi maramdi Athirana khalambi asiba hakchang asi Suryagi soidana oiramlagani haiduna maram asina asiba hakchang asi asengba khangdoknabagi damak forensic team gi kangbuda test tawnabagi damak thakhirami forensic team maduna investigation fazana tawraba matungda doctorna Athiragi mafamda hairi asiba hakchang asi Suryagi ni haiba confirm oire haiduna wahai asi hektabaga Athira khangba ngamdana Suryabu ningsingduna mafam asida yamna kapjarami haujikti Athirana Suryagi case asi missing person case oirambadagi murder case ta onthokhirambi aduga Athiragi ahanba evidence asi handicap oiba nupa aduni maram asina asengba achumba khudimak khangba ngamnabagi damak mai chakhraba car adubu investigation tawnabagi damak forensic team gi mafamda thakhirambi Suryana leikidraba matung asida Athiragi hakchang yamna soksilla ambi Surya amadi Athira makhoi ani piklingaidagi yamna nungsi chanana luna tinaduna laklibani karamna su nungaigani maga yamna luna tinaba marup amana leikidraba asida asigumna Athiragi hakchangna sokchalakpa wakhan yamna waba matam asida Arjunna Athiragi damak mateng kaya ama pangbirambi mathangi numita Athirana mai chakhraba car adugi number plate ta fingerprint ama thengnaramki adubu masida thengnariba fingerprint sing asi makhoina singnariba miyoi sing adugadi kari amata chanaramde Suryagi nupagi fingerprint su lawduna yengba matamda fingerprint asi chanaramde nakal amaromda numidangi matam asida handicap oiba nupa asi usa kobi nupi amagi matungda kopna senaduna leiriba asi aikhoina urami aduga usagi mayummaktada handicap oiraba nupa asina usabu hatokhirambi mathangi ayukta Athiragi teamsu mafam adu yaurai thokriba thodok adugi matangda CCTV camera footage yengba matamda handicap oiba miyoi adu amuba helmet ama uptuna mafam asida changak iba asi urambi matang asida aikhoina khangningliba asi helmet upa handicap oiba miyoi asi kanano mahakna chatharakliba thabakching asi karino magi pandam asi karino kari maramgi damak mana usa asibu hatoklibano usagi yumlonaba miyoi singna haibada usa asi mathong huktaba nupi amadi maga khangnaba nupa kaya amasu lei aduga nupa manga amasu mana chit tawduna leiribani nupa singadu yum asidasu poraktuna maga punkhibasu ui hairambi mother asigi matangda nupa macha manga adugi matangda inquiry chathaba matamda makhoi loinamak mafam khangdana loina mangkhre adubu nupa amakhakti magi phone adu haujik fawba switch off leiri nupa asigi maming Berani kawi mahaksu chap manana Suryana tamakhiba college aduda tamakhiba miyoi amani aduna hojik Berani gi mafamda Athirana chingnaba horai masidagi Berani gi maramda hena khangnabagi damak Athirana hotnaba horai masigi matungda karigumba amasu khangi madudi matam amada Berani bu Suryana force tawduna phanabasu hotnakhi matam maduda police nasu mahakpu phakhibani SI Abhishekna Athirada hangai Madam kari maramgi damak handicap oiraba miyoi adu nathaiduna thanamlaga Berani bu oina miyeng thamlibano Athirana hairi haukhiba chahi ahum asida Berani asi kanagumba amatana ukidre aduga mahak oithokpa yariba asi karigumba mahak asi chahi ahum asigi manungda accident gumba ama thoklabadi mahakpu soidana handicap oirambasu yai mathangi numita Arjun amadi Athira makhoi ani wari sanaduna leirami Athirana hairi matam amada Suryana aingonda iPhone ama pirakhibani aikhoi ani amana amabu yamna nungsinei aduna iPhone asi Suryagi fingerprint natrabadi hangtokpa karisu yade asumna wari sanaraba matungda mafam asida makhoi ani romance tawduna leirami
ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯑꯊꯤꯔꯥꯗ ꯍꯥꯏꯔꯛꯏ ꯀꯥꯔ ꯑꯗꯨꯗ ꯊꯅꯝꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯗ꯭ꯔꯥꯏꯚꯔꯅ ꯁꯣꯏꯗꯅ ꯊꯅꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯊꯤꯔꯥꯅ ꯄ꯭ꯂꯥꯟ ꯑꯃꯕꯨ ꯇꯧꯔꯛꯏ꯫ ꯀꯤꯁꯣꯔꯒꯤ ꯃꯌꯨꯝꯗ ꯂꯣꯠꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯈꯪꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯀꯤꯁꯣꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯊꯤꯔꯥꯅꯁꯨ ꯀꯤꯁꯣꯔꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯊꯕꯛ ꯈꯔꯁꯨ ꯂꯩ꯫ ꯑꯊꯤꯔꯥꯅ ꯀꯤꯁꯣꯔꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇꯗꯤ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯦꯟꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯐꯣꯟ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯊꯤꯔꯥꯅ ꯍꯧꯖꯤꯛ ꯀꯤꯁꯣꯔꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯕ ꯍꯦꯜꯃꯦꯠ ꯎꯞꯄ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯊꯤꯔꯥꯅ ꯃꯥꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯁꯤ ꯁꯣꯏꯅꯥꯏꯕ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯁꯣꯏꯅꯥꯏꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯏꯅꯥꯏꯕ ꯁꯥꯁꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯊꯤꯔꯥꯅꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤ ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯈꯩ ꯍꯦꯟꯗꯤꯀꯦꯞ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ, ꯕꯦꯔꯥꯅꯤꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯕꯦꯔꯥꯅꯤꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯊꯤꯔꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯇꯞ-ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯂꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯄꯈꯪ ꯆꯠꯊꯔꯝꯃꯤ꯫ ꯕꯦꯔꯥꯅꯤꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯕꯦꯔꯥꯅꯤꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯃꯇꯝꯗ ꯎꯁꯥꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗꯁꯨ ꯃꯥꯅ ꯅꯨꯡꯁꯤ ꯐꯣꯡꯈꯤꯗ꯭ꯔꯤ, ꯑꯗꯨꯕु ꯕꯦꯔꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯁꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯕꯦꯔꯥꯅꯤꯅ ꯈꯪꯉꯛꯏ ꯃꯗꯨꯗꯤ ꯎꯁꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯒꯁꯨ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯎꯁꯥꯅ ꯕꯦꯔꯥꯅꯤꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯊꯤꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯎꯁꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯑꯁꯤꯗ ꯕꯦꯔꯥꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯈꯥꯡꯉꯝꯗ꯭ꯔꯕ ꯃꯩꯆꯥꯛ ꯑꯃ ꯄꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯦꯔꯥꯅꯤꯅ ꯀꯣꯂꯦꯖ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯔꯤꯌꯥꯒ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯨꯔꯤꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯕꯦꯔꯥꯅꯤꯅ ꯁꯨꯔꯤꯌꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ, ꯑꯗꯨꯕꯨ ꯁꯨꯔꯤꯌꯥꯅꯗꯤ ꯕꯦꯔꯥꯅꯤꯗ ꯍꯥꯏꯔꯛꯏ, ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩꯅꯗꯤ ꯅꯪꯕు ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯣꯏꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯦꯔꯥꯅꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯗꯨꯅ ꯁꯨꯔꯤꯌꯥꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯕꯦꯟ ꯑꯃ ꯅꯦꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯒ ꯇꯧꯗꯨꯅ ꯐꯥꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯤꯌꯥꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯦꯔꯥꯅꯤ ꯏꯀꯥꯏꯕꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯥꯛꯄ ꯉꯝꯈꯤꯗꯗꯨꯅ ꯀꯣꯂꯦꯖ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯕꯦꯔꯥꯅꯤꯁꯨ ꯁꯤꯡꯒꯥꯄꯨꯔꯗ ꯊꯕꯛ ꯑꯃ ꯐꯪꯉꯗꯨꯅ ꯑꯗꯨꯃꯛ ꯁꯤꯡꯒꯥꯄꯨꯔꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯆꯦꯟꯅꯥꯏꯗ ꯍꯜꯂꯛꯇꯨꯅ ꯗꯨꯀꯥꯟ ꯑꯃꯗ ꯂꯩꯔꯤꯉꯩ ꯁꯨꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯨꯔꯤꯌꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯁꯨꯔꯤꯌꯥꯕꯨ ꯎꯔꯨꯔꯕ ꯃꯇꯨꯡꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯨꯔꯤꯌꯥꯕꯨ ꯕꯦꯔꯥꯅꯤꯅ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯨꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯁꯨꯔꯤꯌꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯑꯗꯨꯅꯤ꯫ ꯕꯦꯔꯥꯅꯤꯅ ꯁꯨꯔꯤꯌꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯨꯔꯤꯌꯥꯒꯤ ꯂꯚꯔ ꯑꯃꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯐꯨꯅꯕ ꯑꯁꯤꯗ ꯕꯦꯔꯥꯅꯤꯒꯤ ꯃꯈꯨꯠꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯀꯥꯔ ꯑꯗꯨꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯇ ꯇꯥꯍꯧꯕꯅꯤ꯫ ꯕꯦꯔꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯎꯁꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯎꯁꯥꯕꯨ ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯦꯔꯥꯅꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯁꯨꯔꯤꯌꯥꯗꯤ ꯍꯥꯟꯅꯅ ꯁꯤꯗꯨꯅ ꯂꯩꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗ ꯑꯊꯤꯔꯥꯅ ꯂꯥꯏ ꯌꯦꯛꯄ ꯑꯥꯔꯇꯤꯁꯠ ꯑꯃꯕꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯦꯔꯥꯅꯤꯅ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯦꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇ꯭ꯋꯤꯁꯠ ꯑꯃ ꯈꯪꯕ ꯉꯝꯂꯦ, ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯀꯦꯔꯦꯛꯇꯔ ꯑꯃ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯔꯖꯨꯟꯅꯤ꯫ ꯑꯔꯖꯨꯟ ꯑꯁꯤ ꯍꯧꯖꯤꯛ ꯑꯊꯤꯔꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯑꯊꯤꯔꯥꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯨꯔꯤꯌꯥꯅ ꯃꯥꯒꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯔꯥꯎꯈꯤꯗꯦ꯫ ꯑꯊꯤꯔꯥꯅ ꯁꯨꯔꯤꯌꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯍꯪꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯑꯊꯤꯔꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫
ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯑꯔꯖꯨꯟ ꯑꯗꯨ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯨꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯥꯔꯇꯤꯁ ꯑꯗꯨ ꯇꯧꯗꯨꯅ ꯕꯦꯔꯥꯅꯤꯅ ꯍꯥꯏꯔꯒ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯛꯂꯤꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯑꯀꯤꯔꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨ ꯑꯀꯤꯔꯥꯅ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯕꯦꯔꯥꯅꯤꯅꯁꯨ ꯃꯤꯑꯣꯏ ꯑꯗꯨ ꯐꯖꯅ ꯎꯈꯤꯕ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛꯈꯛ ꯎꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯌꯦꯛꯄ ꯃꯇꯝꯗ ꯆꯨꯝꯅ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯦꯔꯥꯅꯤꯅ ꯑꯊꯤꯔꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯗꯨ ꯑꯩꯅ ꯑꯃꯨꯛꯈꯛ ꯎꯈꯤꯕꯒꯤꯅꯤ, ꯍꯟꯗꯛꯃꯨꯛꯀ ꯑꯩꯅ ꯃꯥꯕꯨ ꯎꯔꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯑꯊꯤꯔꯥꯅ ꯑꯔꯖꯨꯟꯕꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯁꯛ ꯇꯥꯛꯏ꯫ ꯑꯊꯤꯔꯥꯒꯤ ꯄꯦꯔꯦꯟꯁꯅꯁꯨ ꯑꯔꯖꯨꯟꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ, ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯀꯤꯔꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯣꯏꯅ ꯌꯥꯔꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯊꯤꯔꯥꯅ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯦꯟ ꯑꯃꯗ ꯃꯤꯑꯣꯏ 4 ꯆꯠꯈꯤꯕꯒꯤ ꯁꯛꯐꯝ ꯑꯁꯤ ꯎꯕ ꯐꯪꯏ, ꯑꯗꯨꯒ ꯚꯦꯟ ꯑꯁꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯚꯦꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯇꯣꯡꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯁꯤꯅ ताकपदी ꯚꯦꯟ ꯑꯁꯤꯗ ꯌꯥꯎꯔꯛꯈꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯍꯧꯔꯕ ꯃꯇꯨꯡꯗ ꯁꯨꯔꯤꯌꯥ ꯑꯁꯤ ꯍꯥꯠꯂꯕ ꯃꯇꯨꯡ ꯀꯥꯔ ꯑꯁꯤꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯊꯅꯝꯂꯤꯕꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯥꯔ ꯑꯃ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯀꯤꯔꯥꯅ ꯑꯀꯨꯞꯄ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯐꯣꯔꯦꯟꯁꯤꯛ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯨꯔꯤꯌꯥꯒꯤ ꯕꯣꯗꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯦꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯐꯖꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯑꯃ ꯈꯪꯕ ꯉꯝꯃꯤ, ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯁꯨꯔꯤꯌꯥꯒꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯍꯥꯟꯕ ꯐꯪꯈꯤꯕ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ, ꯐꯦꯛꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯊꯤꯔꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯊꯤꯔꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯍꯥꯟꯕ ꯔꯤꯄꯣꯔꯠ ꯄꯤꯔꯛꯈꯤꯕ ꯐꯣꯔꯦꯟꯁꯤꯛ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯊꯤꯔꯥꯒꯤ ꯃꯐꯝꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ, ꯑꯩꯒꯤ ꯏꯐꯝꯗ SI ꯑꯚꯤꯁꯦꯛꯅ ꯐꯦꯛ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯗꯨꯅ ꯁꯨꯔꯤꯌꯥ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ SI ꯑꯚꯤꯁꯦꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤ ꯄꯨꯝꯕꯒꯤ ꯃꯥꯁꯇꯔꯃꯥꯏꯟꯗꯤ ꯁꯨꯔꯤꯌꯥꯒꯤ ꯅꯨꯄꯥ ꯀꯤꯁꯣꯔꯅꯅꯤ, ꯃꯥꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯉꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯤꯁꯣꯔꯒꯤ ꯃꯌꯨꯝꯗ ꯃꯥꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯤꯁꯣꯔꯅ ꯑꯊꯤꯔꯥꯒꯤ ꯃꯐꯝꯗ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯇ꯭ꯋꯤꯁ ꯑꯃ ꯄꯤꯔꯤ꯫ ꯀꯤꯁꯣꯔ ꯑꯃꯗꯤ ꯁꯨꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯁꯨꯔꯤꯌꯥꯅ ꯀꯤꯁꯣꯔꯒꯤ ꯃꯅꯥꯛꯇ ꯁꯨꯡꯅꯛ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤ ꯄꯥꯝꯂꯝꯗꯦ, ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯣꯗꯦꯂꯤꯡ ꯇꯧꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯤꯁꯣꯔꯅꯁꯨ ꯁꯨꯔꯤꯌꯥꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯅꯤꯡ ꯊꯨꯡꯖꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ 3 ꯍꯧꯈꯤ, ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯁꯨꯔꯤꯌꯥꯅ ꯀꯤꯁꯣꯔꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤ ꯄꯥꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯁꯨꯔꯤꯌꯥꯅ ꯀꯤꯁꯣꯔꯒꯤ ꯃꯈꯨꯠꯇ ꯁꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯀꯤꯁꯣꯔꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯈꯤ, ꯃꯗꯨꯗꯤ ꯁꯨꯔꯤꯌꯥꯅ ꯖꯣꯁꯨꯋꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯨꯋꯥ ꯑꯁꯤꯗꯤ ꯁꯨꯔꯤꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯨꯔꯤꯌꯥ ꯑꯁꯤ ꯀꯤꯁꯣꯔꯗ ꯅꯝꯗꯅ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯁꯨꯔꯤꯌꯥꯅ ꯀꯞꯇꯨꯅ ꯀꯤꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯪꯕꯤꯗꯨꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯒ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯤꯁꯣꯔꯅꯁꯨ ꯁꯨꯔꯤꯌꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯁꯣꯔꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯗꯨꯅ ꯀꯤꯁꯣꯔꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯄꯜꯂꯕꯤ ꯑꯃꯗꯤ SI ꯑꯚꯤꯁꯦꯛꯀ ꯇꯧꯗꯨꯅ ꯃꯈꯣꯏ ꯁꯤꯟꯅꯗꯨꯅ ꯁꯨꯔꯤꯌꯥꯒꯤ ꯀꯥꯔ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯗ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯍꯥꯞꯆꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇ ꯁꯨꯔꯤꯌꯥ ꯑꯁꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯟꯈꯤꯅꯕꯒꯤꯅꯤ꯫ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯁꯨꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯞꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯦ꯫ ꯀꯤꯁꯣꯔꯅꯁꯨ ꯑꯃꯨꯛ ꯑꯊꯤꯔꯥꯗ ꯁꯨꯔꯤꯌꯥ ꯑꯃꯗꯤ ꯖꯣꯁꯨꯋꯥ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯔꯛꯈꯤꯕ ꯃꯦꯜ ꯑꯃꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯦꯜ ꯑꯁꯤꯗ ꯁꯨꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯁꯣꯔꯒꯤ ꯃꯐꯝꯗ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯊꯤꯔꯥꯅ ꯀꯤꯁꯣꯔꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯔ ꯈꯖꯤꯛꯇꯤ ꯊꯥꯖꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯊꯤꯔꯥꯅ ꯊꯥꯔꯛꯈꯤꯕ ꯃꯦꯜꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯕꯦꯔꯥꯅꯤꯒꯤ ꯃꯐꯝꯗ ꯌꯦꯡꯍꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯎꯈꯤꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯔꯥꯅꯤꯅꯗꯤ ꯖꯨꯁ꯭ꯋꯥ ꯑꯁꯤ ꯃꯁꯛ ꯈꯪꯉꯝꯗꯦ, ꯃꯔꯝꯗꯤ ꯕꯦꯔꯥꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯔꯖꯨꯟꯅꯤ, ꯖꯨꯁ꯭ꯋꯥ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯊꯤꯔꯥꯗꯤ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯝꯃꯤ꯫ ꯃꯥꯅꯗꯤ ꯏꯕꯤꯗꯦꯟꯁ ꯄꯨꯝꯕ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯊꯤꯔꯥꯅ ꯀꯤꯁꯣꯔꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯇꯦꯡ ꯑꯃꯠꯇꯒ ꯂꯧꯒꯦ, ꯃꯗꯨꯗꯤ ꯁꯨꯔꯤꯌꯥꯒ ꯑꯩꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ꯫ ꯅꯪꯗꯤ ꯁꯣꯏꯗꯕꯤ ꯁꯨꯔꯤꯌꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯂꯩꯔꯝꯒꯅꯤ꯫ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯁꯨꯔꯤꯌꯥꯒꯤ ꯅꯝꯕꯔ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯁꯣꯏꯗꯕꯤ ꯑꯩꯉꯣꯟꯗ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯀꯣꯜꯗꯤ ꯇꯧꯔꯛꯀꯅꯤ꯫ ꯃꯥꯅ ꯀꯣꯜ ꯍꯟꯗꯛꯃꯨꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯈꯪꯗꯣꯛꯇꯨꯅ ꯃꯦꯗꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯊꯥ 3 ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁꯨꯔꯤꯌꯥꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯜ ꯑꯃꯠꯇ ꯇꯧꯔꯛꯑꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯊꯤꯔꯥꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯁꯤꯗ ꯍꯥꯏꯔꯛꯏ, ꯅꯪꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ, ꯃꯥꯒꯤ ꯃꯔꯨꯞ ꯁꯨꯔꯤꯌꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯒꯗꯕ ꯃꯐꯝ ꯑꯗꯨꯁꯨ ꯏꯗꯨꯅ ꯊꯥꯔꯛꯏ꯫ ꯃꯦꯁꯦꯖ ꯑꯁꯤ ꯍꯦꯛ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯊꯤꯔꯥꯅꯁꯨ ꯁꯨꯔꯤꯌꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯂꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯔꯖꯨꯟꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯔꯖꯨꯟꯕꯨꯁꯨ ꯃꯥꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯖꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯕꯥꯏꯠ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯅꯝꯃꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯊꯤꯔꯥ ꯈꯪꯍꯟꯗꯕꯤ ꯂꯣꯟꯅ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯕꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯏ꯫ ꯑꯔꯖꯨꯟꯅꯁꯨ ꯑꯊꯤꯔꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯂꯝꯕꯤꯗ ꯑꯔꯖꯨꯟ ꯑꯃꯗꯤ ꯑꯊꯤꯔꯥ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯆꯠꯈꯤꯕ ꯑꯁꯤ ꯎꯔꯒ ꯕꯦꯔꯥꯅꯤꯅ ꯈꯪꯉꯦ, ꯅꯨꯃꯤꯗꯥꯡ ꯁꯨꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯔꯖꯨꯟ ꯑꯁꯤꯅꯤ ꯍꯥꯏꯕ꯫ ꯄꯥꯎ ꯑꯁꯤ ꯇꯝꯅꯕꯒꯤꯗꯃꯛ ꯑꯊꯤꯔꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯊꯤꯔꯥꯅꯗꯤ ꯑꯗꯨꯃꯛ ꯀꯣꯜ ꯑꯗꯨ ꯀꯛꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯦꯔꯥꯅꯤ ꯑꯊꯤꯔꯥꯒꯤ ꯀꯟꯁꯇꯦꯕꯜ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯊꯤꯔꯥꯁꯨ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯑꯦ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯨꯔꯤꯌꯥꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯦꯁꯥꯏ ꯑꯚꯤꯁꯦꯛ ꯑꯃꯗꯤ ꯀꯤꯁꯣꯔ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯊꯤꯔꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃꯁꯨ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯊꯥꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯑꯔꯖꯨꯟꯒ ꯆꯠꯃꯤꯟꯅꯔꯕꯗꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯃꯦꯗꯥꯝꯕꯨ ꯂꯥꯞꯅ ꯂꯩꯕꯤꯌꯨ꯫ ꯕꯦꯔꯥꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯈꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯔꯖꯨꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯊꯤꯔꯥꯗꯤ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯖꯕ ꯉꯝꯂꯛꯇ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟ ꯑꯁꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯤꯔꯥꯅ ꯀꯞꯄꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯕ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯔꯖꯨꯟꯒꯤ ꯃꯐꯝꯗ ꯁꯨꯔꯤꯌꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯤꯁꯣꯔꯅ ꯈꯨꯝꯃꯛꯏ, ꯁꯨꯔꯤꯌꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ꯫ ꯀꯤꯁꯣꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯊꯤꯔꯥꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯉꯛꯄ, ꯉꯁꯥꯏꯗꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯅ ꯈꯪꯒꯗꯣꯔꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯕꯗꯒꯤ ꯃꯌꯥꯝꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨꯗ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯗꯣꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯗꯤ ꯄꯨꯡꯈꯦꯠ ꯈꯦꯠꯅꯒꯗꯣꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯈꯪꯍꯜꯂꯛꯏ꯫ ꯀꯤꯁꯣꯔ ꯑꯃꯗꯤ ꯁꯨꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯨꯔꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯡꯃꯇ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃꯗ ꯎꯕ ꯐꯪꯈꯤꯗꯦ, ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯁꯨꯔꯤꯌꯥ ꯃꯊꯟꯇ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯀꯤꯁꯣꯔꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯨꯔꯤꯌꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯀꯤꯁꯣꯔꯅ ꯐꯥꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ FBꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡꯗ ꯃꯥꯅ ꯍꯥꯡꯗꯨꯅ ꯅꯨꯄꯤ ꯑꯃꯒꯁꯨ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯀꯤꯁꯣꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯀꯤꯁꯣꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯔꯤꯌꯥꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯑꯩꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯣꯔꯃꯣꯟ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯐꯤꯜ ꯇꯧꯍꯜꯂꯤ, ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯄꯥꯝꯃꯤ꯫
ꯑꯗꯨꯒ ꯑꯍꯥꯟꯕ ꯃꯥꯒꯤ ꯄꯦꯔꯠ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁꯨꯔꯌꯥ ꯃꯁꯥ ꯃꯊꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯃꯁꯤ ꯃꯥꯅ ꯄꯥꯝꯗꯦ꯫ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯕꯦꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯕꯦꯔꯥꯅꯤꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯔꯌꯥꯅ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯩꯕ ꯑꯁꯤ ꯄꯥꯝꯗꯦ, ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯥꯕꯨ ꯁꯥꯊꯤꯅ ꯐꯨꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯔꯌꯥꯒꯤ ꯃꯄꯥꯅ ꯅꯝꯗꯅ ꯀꯤꯁꯣꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯔꯌꯥꯅ ꯃꯁꯥ ꯑꯗꯨ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯂꯩꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯀꯤꯁꯣꯔꯅ ꯃꯉꯣꯟꯗ ꯊꯦꯡꯕꯗ ꯐꯥꯎꯕ ꯃꯁꯥꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ, ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ, ꯃꯔꯝꯗꯤ ꯁꯨꯔꯌꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯁꯨꯔꯌꯥꯒꯤ ꯃꯁꯥꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯁꯣꯛꯂꯛꯄ ꯄꯥꯝꯗꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅꯁꯨ ꯊꯧꯔꯥꯡ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯇ꯭ꯋꯤꯁ ꯑꯃꯒ ꯑꯃꯨꯛ ꯎꯕ ꯐꯪꯏ꯫ ꯁꯨꯔꯌꯥꯅ ꯑꯊꯤꯔꯥꯒꯤ ꯃꯐꯝꯗ ꯄꯤꯔꯛꯈꯤꯕ ꯑꯥꯏꯐꯣꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯔꯖꯨꯟꯅ ꯐꯣꯟꯒꯤ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯑꯔꯖꯨꯟꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯨꯔꯌꯥ ꯑꯣꯏꯔꯝꯃꯦ꯫ ꯃꯁꯤ ꯎꯕꯗ ꯑꯊꯤꯔꯥ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞ ꯁꯨꯔꯌꯥꯅ ꯃꯇꯧ ꯀꯔꯝꯅ ꯑꯔꯖꯨꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒꯤ ꯄꯨꯝꯅꯃꯛ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯣꯏꯅ ꯑꯉꯛꯄꯒꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟ ꯍꯥꯏꯕꯗꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯊꯤꯔꯥ, ꯅꯪꯕꯨ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯅ ꯅꯪꯒ ꯄꯨꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯏ, ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇꯗ ꯂꯩꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯇꯞꯅ ꯇꯞꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯐꯥꯎꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯨꯔꯌꯥꯅ ꯑꯊꯤꯔꯥꯒꯤ ꯃꯐꯝꯗ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯪꯈꯤꯕꯅꯤ, ꯑꯊꯤꯔꯥ, ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯊꯤꯔꯥꯅꯁꯨ ꯁꯨꯔꯌꯥꯒꯤ ꯃꯐꯝꯗ ꯈꯨꯝꯈꯤ, ꯍꯣꯏ, ꯅꯪꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯀꯤꯁꯣꯔꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯨꯔꯌꯥꯅ ꯑꯊꯤꯔꯥꯒ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯤꯡꯗ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯀꯤꯁꯣꯔꯅ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗ ꯁꯨꯔꯌꯥꯒꯤ ꯃꯐꯝꯗ ꯀꯤꯁꯣꯔꯅ ꯍꯥꯏꯈꯤꯕꯅꯤ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯖꯦꯟꯗꯔ ꯑꯁꯤ ꯑꯣꯟꯊꯣꯛꯂꯁꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯅꯗꯕ ꯅꯠꯇꯦ꯫ ꯐꯦꯃꯁ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯏꯂꯤꯒꯦꯟ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ, ꯂꯤꯒꯦꯟ ꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ꯫ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯕ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯕꯨ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯁꯤ ꯗꯣꯛꯇꯔ ꯑꯃꯅꯤ, ꯅꯪ ꯑꯩꯕꯨ ꯊꯥꯖꯧ, ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨ ꯑꯩꯁꯨ ꯈꯪꯏ, ꯅꯪꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯑꯩꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯅꯪ ꯑꯁꯤ ꯖꯦꯟꯗꯔ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯁꯨꯔꯌꯥ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯠꯁꯤꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯍꯣꯔꯃꯣꯟ ꯑꯗꯨꯅꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯍꯣꯔꯃꯣꯟ ꯄꯨꯝꯕ ꯃꯄꯨꯡ ꯐꯥꯅ ꯆꯦꯟꯖ ꯂꯣꯏꯅ ꯇꯧꯈ꯭ꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯨꯔꯌꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨ ꯆꯠꯊꯕ ꯍꯧꯔꯛꯏ꯫ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯨꯔꯌꯥ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯑꯣꯟꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯃꯥꯏꯗꯁꯨ ꯀꯣꯏ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯔꯖꯨꯟ ꯑꯃ ꯑꯣꯏꯅ ꯁꯨꯔꯌꯥꯗꯒꯤ ꯑꯣꯟꯈꯤꯕꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯔꯌꯥꯅ ꯑꯊꯤꯔꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯈꯤꯕꯅꯤ꯫ ꯑꯊꯤꯔꯥꯒ ꯎꯅꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯁꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯕ ꯃꯇꯝꯗ ꯁꯨꯔꯌꯥꯒꯤꯗꯃꯛ ꯀꯤꯁꯣꯔ ꯈꯛꯇ ꯅꯠꯇꯅ ꯑꯦꯁꯥꯏ ꯑꯚꯤꯁꯦꯛ ꯑꯃꯗꯤ ꯄꯜꯂꯕꯤ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯊꯤꯔꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯖꯨꯟ ꯍꯥꯏꯕꯗꯤ ꯁꯨꯔꯌꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯊꯤꯔꯥ, ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯝꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯊꯤꯔꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ
Arjungi mafamdasu wari kari amata sakhidre maramdi mahak hojik Arjunga luhongani haiduna decide tawramba adusu kari amata khankhidre Athiragi matau asida mamanasu Athiragi mabukningbu themjinbirambi mamanadi kari amata khangjaba natte asengba achumba khudingma khanglakpa matamda hojikti Athira mathanda hingningba fawraklambi kanagumba amataga loinadabi hojikti magi makoktasu tension ngakta ngairambi aduga hojikti mahak wakhal leina nabasu horaklambi adubu nongmagi numit amada khanghaudana Arjunna mangonda call tawraklambi Arjunna magi mafamda asumna harai nangonda hojik khanbagi matam aina chahi ama piri chahi ama sigi manungda nang fajana wakhal adu khallo aduga chahi amagi matungda aina amuk nangonda call tawraktuna nang aiga luhongba yarabra haiduna hanglakani hairambi matam aduda nangna lawrakpa decision adu aisu harau yagani asomna hairamduna Arjun phone adu kakhirambi hojikti senasi chahi ama hokraba matungdagi amuk ulai mafam asida Athira amadi Arjun makhoi ani unarambi aduga Arjunna Athiragi mafamda hojikti nang aiga luhongba yarabra haiduna hangi adubu film asida suspense oina Athirana Arjungi mafamda karigumba paukum amata pidabi film asi matang swaida loisinkirambi mayamgi mota Athiragi paukum asi kari oiramgani haiba adu khanglabadi comment section da ibirambu ngasigi movie asi matang swaida loisilasi mayam matung tarakpa movie amada amuk mayam punna thengnarasi ngasigi aigi movie explanation asida wahi wata soiba amadi asoi aran kaya marom ama yawrabasu mayamgi mafamda ngakpiu haiba wafam thamjari